ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯃꯤꯇꯤ ꯑꯣꯟ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯪꯂꯩꯄꯥꯛ ꯑꯃꯨꯀꯣ ꯑꯃꯁꯨꯡ ꯌꯨꯁꯤएमꯅ ꯄꯨꯟꯅ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯇꯨꯡꯂꯝꯆꯠ ꯑꯃ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯕ ꯔꯦꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯖꯒꯗꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯨꯗꯤꯑꯣ ꯅꯝꯕꯔ 2ꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯕꯁꯦ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯤꯝ ꯔꯥꯏꯠꯇ ꯂꯩꯕꯁꯦ ꯑꯍꯥꯟꯕꯗ ꯄꯤ.ꯑꯩꯆ. ꯗꯦꯕꯥꯟ ꯁꯔꯃ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯨꯀꯣ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯇꯥꯃꯣ ꯗꯦꯕꯥꯟꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯕ ꯑꯃꯁꯨꯡ ꯋꯦꯜꯀꯝ ꯇꯨ ꯃꯅꯨꯡ ꯍꯨꯠꯅ ꯑꯗꯨꯒ ꯑꯩ ꯍꯦꯛ ꯔꯥꯏꯠꯇ ꯂꯩꯔꯤꯕꯁꯤꯅ M.C. ꯆꯤꯡꯈꯩꯉꯥꯟꯕꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ CCSK ꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯋꯦꯜꯀꯝ ꯇꯨ ꯃꯅꯨꯡ ꯍꯨꯠꯅ ꯑꯍꯥꯟꯕꯗ ꯇꯥꯃꯣꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯡꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯆꯦꯞ ꯊꯥꯖꯤꯜꯂꯛꯄ ꯃꯁꯤꯒꯤ ꯐꯤꯂꯝ ꯀꯌꯥ ꯑꯃꯈꯛꯇꯤ ꯂꯥꯛꯈꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯣꯛ ꯗꯤꯀ꯭ꯂꯦꯔꯦꯁꯟꯒꯤ ꯃꯇꯥꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯔꯦꯂꯤ ꯀꯥꯏꯅ ꯑꯃꯨꯛꯀꯣꯟꯅ ꯁꯤꯡꯒꯤ ꯃꯌꯥꯝ ꯈꯔꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯀꯗꯕꯒꯤ ꯀꯩꯅꯣꯁꯤ ꯍꯌꯦꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯔꯦꯂꯤ ꯐꯣꯔ ꯗ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯂꯥꯛꯏꯕꯁꯦ ꯃꯁꯤꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯏꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯃꯁꯤ ꯍꯤꯜꯒ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯒꯤ ꯗꯤꯚꯥꯏꯠ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯃꯌꯥꯝꯁꯤꯡꯁꯦ ꯊꯣꯛꯅꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯕ ꯌꯥꯕ ꯑꯀꯤꯕ ꯂꯥꯛꯄꯗꯒꯤꯔ ꯀꯔꯤ ꯃꯔꯝꯅꯅꯣ ꯃꯁꯤ ꯍꯧꯈꯤꯕ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯦ ꯍꯧꯈꯤꯕ ꯏꯪ ꯁꯣꯛ 1998 ꯑꯥꯒꯁꯠꯀꯤ ꯇꯥꯡ ꯑꯃꯗꯒꯤ NSNIM ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯍꯥꯟꯕꯗ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯂꯕ ꯅꯥꯒꯥꯂꯦꯟꯗ ꯕꯦꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯥꯂꯣꯡꯂꯨꯞ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯃꯅꯤꯄꯨꯔ ꯂꯥꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯅꯝꯕꯔ 1 ꯑꯩꯈꯣꯏꯗ ꯂꯩꯈꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯀꯌꯥ ꯑꯁꯦ ꯑꯣꯏꯍꯜꯂꯛꯀꯗꯕ ꯀꯌꯥ ꯑꯁꯦ ꯑꯣꯏꯍꯟꯗꯅꯅꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯊꯅꯤꯛ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯀꯥꯏꯕ ꯄꯤꯗꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯑꯩꯈꯣꯏ 1997ꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4ꯗ ꯃꯤꯌꯥꯝꯅ ꯂꯧꯈ꯭ꯔꯦ ꯑꯅꯤꯁꯨꯕꯗ ꯑꯁꯤꯒꯨꯝꯂꯕ ꯈꯣꯡꯆꯠ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯒꯁꯨ ꯃꯤꯌꯥꯝꯅ ꯍꯟꯅ ꯍꯥꯏꯔꯒꯁꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔꯕꯨ ꯊꯧꯋꯥ ꯁꯥꯗꯕꯒꯤ ꯃꯑꯣꯡꯗ ꯍꯧꯈꯤꯕ ꯏꯪ ꯁꯣꯛ 2012 ꯑꯗꯨꯒꯨꯝꯂꯕ ꯑꯃꯨꯛ ꯁꯤꯖ ꯐꯦꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯂꯕ ꯂꯝꯈꯩ ꯂꯩꯇꯕ ꯁꯤꯖ ꯐꯦꯌꯔꯁꯦ ꯑꯗꯣ ꯕꯦꯡꯀꯣꯛ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯗ ꯌꯧꯁꯤꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯟꯅ ꯍꯥꯏꯔꯐꯥꯎꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯧꯋꯥ ꯁꯥꯗꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯩ ꯆꯥꯛꯈꯤꯕ MLAꯁꯤꯡꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔꯁꯤꯡ ꯃꯩ ꯊꯥꯗꯅ ꯑꯗꯨꯒꯨꯝꯕ ꯌꯥꯅꯤꯡꯗꯕ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ NSNIMꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3ꯗ ꯑꯗꯨꯒꯨꯝꯂꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯐꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯀꯥꯟꯗ ꯍꯟꯅ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅ ꯅꯨꯡꯅꯥꯡꯍꯟꯕ ꯁꯥꯎꯅꯤꯡꯍꯟꯕ ꯃꯆꯥꯛ ꯀꯌꯥ ꯑꯃ ꯑꯗꯨꯒꯨꯝꯂꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ NSNIMꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯟꯅ ꯂꯥꯛꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯂꯥꯎꯊꯣꯛꯑꯕꯅꯤꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯁꯤꯅꯤ ꯃꯤꯌꯥꯝꯅ ꯉꯥꯏꯔꯤꯕꯁꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕꯁꯦ ꯀꯥꯏꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯥꯏꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ 1949ꯗ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯣꯏꯍꯜꯂꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯡꯇꯛꯅꯕ ꯄꯣꯛꯏ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯆꯠꯀꯗꯧꯔꯤꯕ ꯔꯦꯂꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯃꯣꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯏꯚꯦꯟꯁꯤꯡꯒ ꯑꯩꯈꯣꯏ 48 ꯑꯋꯥꯔꯁ ꯕꯟꯒ ꯇꯧꯁꯤꯜꯂꯤꯕ ꯄꯣꯠꯁꯤꯡꯁꯤ ꯇꯁꯦꯡꯅꯃꯛ ꯉꯁꯥꯏꯒꯤ CCSK ꯑꯃꯨꯛ ꯑꯃꯁꯨꯡ UCMꯒ ꯁꯤꯜꯂꯤꯕ ꯀꯥꯟꯁꯤꯗ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯒꯤ ꯂꯣꯖꯤꯀꯦꯜ ꯀꯟꯀ꯭ꯂꯨꯖꯟ ꯑꯃꯈꯛ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠꯄ ꯄꯤꯕꯅꯤ ꯀꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒ ꯎꯕ ꯖꯥꯠꯂꯥ ꯑꯗꯩ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯆꯤꯡ ꯑꯃꯁꯨꯡ ꯚꯦꯂꯤꯁꯤ ꯅꯦꯚꯔ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯠꯇꯗ ꯂꯩꯔꯛꯈꯤꯗꯦ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯚꯟ ꯍꯧꯖꯤꯛ ꯐꯥꯎꯗ 371C ꯑꯥꯔꯇꯤꯀꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤ ꯀꯥꯏꯅ ꯐꯪꯁꯟ ꯇꯧꯏ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯥꯟꯖꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗ ꯀꯗꯥꯏ ꯐꯥꯎꯗ ꯀꯔꯤ ꯑꯟꯁꯔ ꯄꯤꯅꯤꯡꯉꯤ ꯃꯁꯤ ꯀꯩꯅꯣꯅꯤ ꯍꯌꯦꯡ ꯏꯚꯦꯟꯁꯤꯅ ꯀꯧꯔꯤꯕ ꯀꯩꯅꯣꯁꯦ ꯕꯟꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯔꯦꯂꯤꯁꯤꯗꯩꯁꯤꯗ ꯌꯥꯎꯅꯅꯕ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕꯁꯤ ꯃꯔꯨꯑꯣꯏꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯒꯤꯗꯤ ꯖꯦꯂꯥꯔꯣꯡꯅ ꯇꯥꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯒꯤ ꯇꯃꯦꯡꯂꯣꯡ
हाइरिबा चिंग एरिया सिंग मैक्सिमम अखोना पाव की यौजब मतमदा यामना फजब कनो मयाम अमा रेस्पॉन्स मयाम अमा पीबिरे अदुना यूएन सिना हाइरिबा रैली सिदैसिदा यामना मपुंग फाखरगदी अदुमलबा मखोना पामजबा हाइबसे अखोय याय मखोयगी राइटफुलनी तौरगुंबा सुं पिकलबा मणिपुर से मसिदा मचेत मचेत नागागी कुकीगी मैतैगी हाइना खाइदोखरगदी करिनोबा लेहोगदोरिसे अदुना सिगुंबा अखोयगी सर्वाइवल ऑफ द स्टेट से मसी लेतबनिना अखोयना तंगाई फदना सिदा लैमिनरिबा मयामसिंग सिदी अमतोइना लैमिनबगी वाखलोंदुदनी अखोयना नागागी नत्रगना एनएसएन आयमगीदा अखोयगी मखोयगी अपामबदुदैदुदा यकाय थिंगाइब नते अखोय पुन्ना हिंमिनसी हाइबसिदैसिदा यानिंगदबा हाइबसिदी मणिपुर थुगाइननबगी एजेंडादुदैदुदा तंगाई फदना मखोयना चिंग तम अमतोइना पुनग्रगनी हाइबगी मिपाइजबदुदैदुदा मदुबु कलकपदगी मसी तसेंगना आइदी मसी बनसी जेनेन स्ट्राइक कौबनेना अदुमाइना फिल तौजे तमदे बाना या माइक सिंग थंबी इसे अमुक लाक्सनिंग सी हौजिक सी तामोना सोजे हाइबी खिबा दुमाइ तौदना इसे होइना सिगी वाक तो बहु कांदा अखोगी मफम फम चलकादा मोबाइलाइज तो कांदा रेस्पॉन्स याम फजबगी रेस्पॉन्स पे आमसु लाएना सुम हाइबिरे अदो हंतकी मतंग सदी अखोगी सिंग बन कौरगदी कयाम सरुक यागदो माले सिंगमी सिंगसे अदुगा भेली एरियादा तारिबा अखोगी तोंगान तोंगानबा सब ट्राइब्स मैम सिंगसे मखोगी पार्टिसिपेशन से कयाम सरुक यागने हैबगी रेस्पॉन्स फंगंगा मेंतकी मतंग हंदकी अखोइना हयेंग चगदोरिबा मास रिलीफ फॉर द कॉमन फ्यूचर ऑफ मणिपुर हाइबा इरमदम सिगी तुंगलम चक्कीदमंगदा चक्कदोरिबा रिलीसिदा अखोइना मोबिलाइजेशन चलिबा कांगुदगी फंगबा रिपोर्ट की मतुंगिना तसेंगना अखोइना चिंगदा बन क्या अमा लैगरगसु अखोगी तंपाक्ता तामिनरिबा येलहोंगैदगी ओइना अमत्ता ओइना नुंसी चानना लैमिनरलिबा सिंगमी हाना लौरबा अदै तमी सिंग असिगा अदुकी मतिक मपुंग फाना सरुक यागने हाबसी अखोइ ऑर्गेनाइजिंग कमिटी की थाजजबनी सिंगदगिसु लैरिबा तोंगान तोंगानबा फुरुक कयागी अदुगुमलबा कांगलुपसिंग अदुसु अखोइ अचेपा थाजबा अमगा लोइनना अखोइगी रैली असि सरुक याबिरगनी हाबगी अचेपा थाजबदा मखोइ वाखलोन थंबिरकपा लैजे तौसी मतंग हंतकी कनोसिंदा तसेंगना मुक यामना सक्सेसफुल ओबा यामना अखोगी मास रिलीज में यामना सक्सेसफुल ओरगदी मसिना पीगिदबा सासबो मेसेज में इंडिया गवर्नमेंट पीबा ngamgadoribne हाइबदी डिवाइड एंड रूल की पॉलिटिक्स से थदोक पिरकांदा मणिपुर की टेरिटोरियल इंटीग्रिटी अमसुंग अखोइ चाही लिसिंग अनी की इतिहास लेबगी कनोसी पुवारी मैम से थुगाइबिगन अमसुंग अखोइ मसेन की मरक्ता सिंचेप थाजनबिगन हाइबा असबो मेसेज में फंगदोरिबनिना यूएन सिना तंगाइ फदना मसिगी सक्सेसफुल ओइदनबा तौरिबु खोंथांग सिदा केबो माइ पाखगदी हंतकी अखोगी सिविल सोसाइटी अहुन सिलिबसिदा यामना सबो सेटबैक ने अमना लौबा याब्रा मसी अखोई मणिपुर की तंगाई फदबनी मरमदी अचौबा अखोइदा सिंगनबा कया अमा लेखरे चाउख्रबा अखोगी लेपाक मालेमसी ब्रिटिशना लोइचल्लिबनी अदुबु लमदम सिदैसिदा यामना पिकलबा लमदम सिदगी मियाम सिंगसिना अदुमलबा चाउख्रबा ब्रिटिश की मायोक्ता अखोई चपचाना थेंगनकी अदुगा अंगौबा साहेब मंगागी मंगा कक्तना अदुमाय तौरगा मणिपुर की पुवारी मयेक सेंगना मालेमदा लैरी हुजिकसु सिंगनबा कया अमा अखोगी इथक्ता लै इंडिया गवर्नमेंट खक्ता नते अखोई पुनमक थेंगनबा ताबनी मसिदी मणिपुर से अखोई लैपाक अमा ओइबगी मागी मरमदम सिबु नुक्सिजबा मियोय कया अमना हन्ना हन्ना अखोई थेंगनबा ताबनी अना हंदकी सिदैसिदा अखोइना याम चाउना माइ पाकदोरिबा सिकरिनो हारगांदा अखोइना मतम लैखिबता रैली हंजन हंजन चक्रे अखोई तोंगान तोंगान मयाम रेस्पॉन्स पीग्रे अदुबु हंदकसु हुजिक फाउदा अखोई मरैपाक मरमदम से कायबगी मबुत्ता अखोई थवाई थादोकपन हेन फै हाइबसे मियामगी स्टैंड से चपचाना लैरिब्रा लैतब्रा हाइबसे अखोई हयेंगी रैली सिना उटकदोरिबनी अदुना इंडिया गवर्नमेंट हन्ना हन्ना थुगाइनबा होनरागसु हंदकिदा एनएसएन आयमगा नत्रगना कनागुम्बा सम बॉडीगा तौरे मथंग अतोपगा मिजोरामगा तौरकपा याय अमा तौरकपा याय मसिगुम्बा मयाम सिंगसे अखोई थेंगनबा तामनी अदुना मसे अखोई यामना चाउबा अदुगुमलबा अखोई मणिपुर की मरैपाक मरमदम नुंगसिजबगी मरैपाकगिदमक कथोकपा ngamba मियोय कया अमा लैरी हाइबसे अखोई हयेंगी रैलीसिना यामना पीसफुली मणिपुर लैरिबा कांगलु फुरुप मयाम सिंगसिगा अमा तोयना लेमिनरी हाइबा अचौबा कनोसे फिरेपसे मसिसिना इंडिया गवर्नमेंट मधु मणिपुर से हौबा यादबा सिंगनबा यादबा अदुगुम्बा अमखंगने हाइबसिदी ममांगदा थोकिबा थौदोकसिंग अदुना खंगजबा ओइसनु अखोई की फिरेप चपचाना लैरि हाइबसे हयेंसिदैसिदा सुंगसोय सोयदना अखोई उटकन से ग्रेट जोन अपराइजिंग यूनिटी डे दा अखोगी मणिपुर की सिंगमी मैम की लीडर मैम खकना अखोई सरुक यादना वागा ngangi मखोइना अखोगी एटलीस्ट मणिपुर की अपुन सक्तम से थुगाइबि यादे बिगो खलोन ngang मैम खक लैखरे होय मखोगी पार्टिसिपेशन दुगी नंबर दुदी अखोइना खरा हेना मसिंग हेंगत हनबदी पामबा याय अदु से हंदकी मतंग से हयेंगी सी ओइनदी होजि फाउदा अखोगी सिंगी लीडर नत्रगा ट्राइब सिंगी लीडर कयाम खक याम थवाई याउना अखोगी सरुक याबगा दुदिना वा nganगने से कदाय फाउदा रेस्पॉन्स से पॉसिबल
ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯔꯕ ꯂꯤꯗꯔ ꯑꯩꯈꯣꯏ 13ꯃꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯏ ꯐꯝꯕ ꯌꯥꯎꯖꯒꯅꯤ ꯃꯈꯣꯏꯒꯤꯁꯨ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯖꯔꯛꯏ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯔꯤꯈꯩꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ ꯌꯥꯎꯔꯛꯑꯣꯏꯗ꯭ꯔꯥ ꯀ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄ ꯈꯣꯠꯄ ꯆꯤꯡꯅꯕ ꯀꯌꯥꯁꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯣꯏꯅ ꯄꯤꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯦꯜꯂꯣꯡꯉꯩꯗꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯃꯤꯟꯅꯗꯨꯅ ꯆꯤꯡ ꯇꯝꯒꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯀꯤꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯒꯤꯗꯤ ꯉꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯃꯈꯣꯏꯗ ꯅꯥꯊꯩꯅꯅ ꯆꯠꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯗꯤ ꯄꯤꯕꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤꯒꯤ ꯂꯤꯗꯔꯁꯤꯡ 12 ꯐꯝꯕꯤꯒꯗꯧꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯐꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜ ꯆꯨꯡꯁꯤꯟꯃꯤꯟꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯍꯌꯦꯡꯁꯨ ꯑꯣꯏꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯊꯥꯖꯖꯕꯅꯤ ꯇꯧ ꯃꯇꯝ ꯑꯃꯗ ꯆꯤꯡꯃꯤꯒ ꯇꯝꯃꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯆꯔꯧ ꯃꯔꯧꯅꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝ ꯈꯔ ꯆꯍꯤ ꯈꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔ ꯈꯔ ꯑꯃꯅ ꯁꯤꯜꯂꯀꯥꯟꯗ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯣꯁꯤ ꯑꯃꯒ ꯑꯦꯟꯃꯤꯇꯤ ꯂꯩꯅꯅꯕ ꯑꯃꯕꯨ ꯊꯥꯖꯗꯕ ꯌꯦꯡꯊꯤꯅꯕꯒꯤ ꯏꯁꯇꯦꯖ ꯑꯃꯒ ꯂꯥꯛꯇꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯅꯣꯠ ꯄꯥꯔꯠ ꯑꯣꯐ ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤ ꯄꯤꯄꯜꯁꯀꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯥꯏꯅ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯋꯥꯈꯜꯂꯣꯟ ꯀꯟꯁꯦꯞ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯃꯈꯨ ꯀꯥꯝꯁꯤꯟꯕꯗꯨꯒꯤ ꯏꯐꯦꯛꯇꯨꯅꯔ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯄꯣꯂꯤꯁꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯩꯇꯩꯅ ꯉꯁꯤ ꯐꯥꯎꯗ ꯇꯥꯏꯝꯂꯤ ꯑꯦꯛ ꯇꯧꯔꯨꯗꯕꯒꯤꯔ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯁꯤ ꯍꯪꯒꯠꯅ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯈꯤ ꯑꯁꯣꯏꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯥꯏꯕꯦꯜ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯃꯤꯁꯤꯡꯁꯤꯅ ꯁꯣꯏꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯟ ꯇꯧꯕ ꯁꯒꯣꯜ ꯊꯥꯖꯤꯟꯗꯅ ꯂꯩꯄꯥꯛ ꯑꯃ ꯂꯣꯏ ꯆꯟꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯑꯣꯡ ꯗꯣꯃꯤꯅꯦꯁꯟꯁꯤ ꯂꯩꯔꯝꯃꯤ ꯁꯤꯒꯤ ꯅꯦꯛꯁ ꯃꯊꯪꯗ ꯀꯔꯤꯗ ꯂꯥꯛꯏ ꯑꯩꯈꯣꯏ ꯔꯤꯂꯤꯖꯤꯌꯁꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯁꯥꯎ ꯃꯌꯥꯝ ꯑꯃꯈꯛꯅ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯍꯤꯟꯗꯨꯅꯥꯏꯖꯦꯁꯟꯒꯤ ꯄꯦꯔꯠꯁꯤꯗ ꯑꯩꯈꯣꯏꯗ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯆꯩꯈꯜ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒ ꯇꯝꯒ ꯊꯥꯞꯇꯣꯛꯅꯈꯤꯕ ꯑꯃꯈꯛ ꯂꯩ ꯃꯁꯤꯗꯩꯁꯤꯗ ꯐꯪꯈꯤꯕꯁꯦ ꯆꯤꯡ ꯈꯛꯇꯪꯗ ꯅꯠꯇꯦ ꯅꯤꯡꯊꯧꯒꯤ ꯁꯥꯁꯣꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯃꯌꯥꯝ ꯑꯃ ꯐꯥꯎꯕ ꯂꯣꯏ ꯊꯥꯗꯅ ꯑꯗꯨꯒꯨꯝꯂꯕ ꯍꯧꯖꯤꯛ ꯑꯟꯗ꯭ꯔꯣꯗ ꯂꯩꯔꯤꯕ ꯐꯌꯦꯡꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯊꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯄꯥꯔꯠꯇꯨꯗꯩꯗꯨꯗ ꯂꯩꯈꯤꯕ ꯄꯣꯠꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯂꯕ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯈꯔꯅꯁꯨ ꯃꯗꯨꯗꯩꯗꯨꯗ ꯃꯁꯤꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯅꯦꯔꯣ ꯃꯥꯏꯟꯗꯦꯠ ꯑꯃꯈꯛꯇ ꯑꯗꯨꯒꯨꯝꯂꯕ ꯆꯪꯁꯤꯜꯂꯛꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯕ ꯄꯣꯠꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯃꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯍꯟꯗꯣꯛꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯗ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯗ ꯗꯣꯃꯤꯅꯦꯁꯟ ꯑꯃꯈꯛ ꯂꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤꯁꯦ ꯃꯁꯤ ꯂꯩꯈ꯭ꯔꯒꯗꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯏꯍꯧ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣꯏꯗꯃꯛꯀꯤ ꯃꯄꯨꯡ ꯐꯥꯈꯤꯅꯦꯅ ꯄꯥꯈꯠꯆꯕꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯔꯛꯇ ꯗꯤꯚꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯥꯒꯥꯒꯤ ꯍꯥꯏꯔꯀꯥꯟꯗ NSNIM ꯐꯥꯖꯤꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯛꯄ ꯑꯗꯣ ꯁꯣꯂꯣꯝꯗ ꯀꯨꯀꯤꯒꯤ ꯁꯨ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯁꯣꯂꯣꯝꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯟꯅꯅꯕ ꯈꯣꯠꯅꯅꯕ ꯃꯌꯥꯝ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯡꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯁꯥꯒꯠꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯦꯀꯥꯅꯤꯖꯝꯗꯨꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯠꯅ ꯊꯥꯖꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯗꯤꯚꯥꯏꯠ ꯇꯧꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯕꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯃꯁꯦꯟ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯗꯤꯚꯥꯏꯁꯤꯞ ꯄꯣꯂꯤꯁꯤ ꯂꯦꯞꯄꯨ ꯀꯥꯏꯅꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯂꯣꯒꯥꯟ ꯌꯥꯎꯔꯤꯁꯦ ꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝ ꯁꯥꯡꯅ ꯆꯠꯊꯔꯛꯄ ꯁꯤꯒꯨꯝꯕ ꯗꯤꯚꯥꯏꯁꯤꯞ ꯄꯣꯂꯤꯁꯤꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯈꯤꯕꯤꯛꯇ ꯃꯥꯌꯣꯛꯅꯗꯅ ꯂꯩꯔꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯅꯠꯇꯦ ꯑꯗꯨꯒꯨꯝꯂꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯊꯧꯁꯤꯜ ꯑꯃꯈꯛꯅ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯗ ꯌꯣꯠꯁꯜꯂꯒ ꯂꯩꯕ ꯁꯥꯟꯅꯔ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤ ꯅꯨꯡꯁꯤꯅꯗꯅꯕꯅꯤ ꯑꯗꯨ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯆꯥꯛꯁꯦ ꯑꯣꯏꯍꯟꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯍꯧꯔꯅꯤ ꯍꯌꯦꯡ ꯔꯦꯂꯤꯁꯤꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯞ ꯑꯣꯏꯒꯗꯣꯏꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯏꯊꯅꯤꯛ ꯃꯌꯥꯝꯁꯤꯡꯁꯦ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯥꯝꯃꯤꯕ ꯑꯩꯈꯣꯏꯗ ꯗꯤꯚꯥꯏꯠ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯇꯞꯅ ꯇꯞꯅ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯩꯈꯣꯏ ꯚꯤꯖꯟ ꯑꯃꯈꯛ ꯊꯝꯃꯀꯥꯟꯗ ꯆꯪꯁꯤꯟꯖꯕ ꯀꯩꯅꯣꯅꯤ ꯏꯍꯧꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯌꯥꯝꯅ
ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯒꯁꯨ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯔꯥꯖꯀ ꯊꯦꯡꯅꯕ ꯉꯝꯈꯤꯕ ꯑꯗꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯗ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯨꯛ ꯊꯥꯖꯅꯔꯛꯇꯕ ꯀꯌꯥ ꯑꯃ ꯗꯤꯚꯤꯖꯤꯞ ꯄꯣꯂꯤꯁꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃꯈꯛ ꯂꯥꯛꯄꯁꯤꯗꯒꯤ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯇꯥꯔꯕꯁꯤꯡꯁꯤꯅ ꯃꯗꯨ ꯍꯥꯟꯅ ꯉꯟꯅ ꯈꯪꯍꯧꯕꯗꯒꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇꯅꯤ ꯃꯈꯜ ꯃꯈꯜ ꯁꯤꯒꯤ ꯀꯃꯟ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤ ꯑꯃꯒ ꯁꯤꯜꯂꯛꯏꯕ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯃꯤꯁꯒꯥꯏꯗꯦꯠ ꯑꯣꯏꯕ ꯃꯤꯁꯌꯨꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯟꯐꯥꯎꯟꯗꯦꯠ ꯑꯣꯏꯕ ꯑꯦꯂꯤꯒꯦꯁꯟꯗ ꯀꯣꯟꯁꯦꯞ ꯃꯌꯥꯝ ꯆꯠꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯕꯒꯤ ꯈꯣꯡꯖꯪꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯀꯗꯧꯕꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯃꯇꯝꯗ ꯂꯩꯔꯝꯕ ꯅꯨꯡꯁꯤꯅꯕ ꯌꯨꯅꯤꯇꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯇꯁꯦꯡꯅꯃꯛ ꯀꯦꯝꯄꯦꯟ ꯑꯁꯤꯅ ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯆꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯨꯅꯖꯔꯛꯀꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯤ ꯌꯦꯡꯉꯨ ꯃꯁꯤꯅ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯂꯤꯚꯔ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯄꯨꯛ ꯅꯥꯕ ꯑꯦꯁꯤꯗꯤꯇꯤ ꯆꯥꯕ ꯇꯨꯝꯗꯕꯅꯆꯤꯡꯕ ꯀꯌꯥ ꯅꯥꯔꯛꯄ ꯌꯥꯏ ꯏꯃꯥꯅ ꯄꯤꯔꯛꯄ ꯍꯛꯆꯥꯡ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛ ꯂꯩꯔꯤꯁꯤꯗꯤ ꯂꯤꯞꯁꯦꯠ ꯅꯃꯥꯟꯅꯕꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯄꯥꯔꯇꯤ ꯁꯥ ꯉꯥ ꯆꯥꯗ꯭ꯔꯕꯗꯤ ꯁꯨꯛ ꯌꯥꯝꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯗꯣꯝꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯁꯤꯅ ꯄꯨꯛ ꯅꯥꯕ ꯊꯤꯟꯕꯒꯤ ꯑꯋꯥꯕ ꯊꯣꯛꯍꯟꯕ ꯌꯥꯏ ꯂꯤꯞꯁꯞ ꯅꯨꯡꯇꯤꯒꯤ ꯆꯥꯕꯅ ꯑꯦꯁꯤꯗꯤꯇꯤ ꯆꯥꯕ ꯇꯨꯝꯗꯕ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯐꯍꯜꯂꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯥꯝꯍꯜꯂꯦ ꯂꯤꯚꯔꯕꯨ ꯐꯔꯕꯗꯤ ꯄꯨꯟꯁꯤꯁꯨ ꯁꯨꯄꯔꯍꯤꯠ ꯑꯣꯏꯔꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯏꯆꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯅ ꯄꯨꯜꯂꯒꯗꯤ ꯌꯨꯅꯤꯇꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯃꯁꯨ ꯀꯥꯟꯅꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯃꯒꯤꯁꯨ ꯃꯥꯡꯖꯕ ꯑꯃꯒꯤꯁꯨ ꯃꯥꯡꯖꯕ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯃꯁꯤꯗ ꯃꯥꯡꯖꯒꯗꯧꯔꯤꯁꯤꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ나 ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟꯗ ꯑꯩꯈꯣꯏ ꯑꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯕꯁꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯤ ꯌꯥꯝ ꯂꯩꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯕꯁꯤ ꯀꯌꯥ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝꯕ꯭ꯔꯥ ꯃꯁꯤ ꯇꯁꯦꯡꯕꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯃꯤꯟꯅꯔꯒꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯕ ꯑꯗꯩ ꯂꯩꯉꯥꯛꯂꯣꯟꯗ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯨꯟꯅꯥꯏꯂꯣꯟꯗ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯃꯤꯟꯅꯔꯒ ꯑꯐꯕ ꯑꯗꯨꯒꯨꯝꯂꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯅꯠꯇꯅ ꯆꯤꯡꯃꯤꯁꯤꯡꯁꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯄꯟꯕꯤꯈꯤꯕꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯗꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯁꯥꯟꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯂꯩꯅꯈꯤꯕꯅ ꯑꯀꯤ ꯇꯨꯖꯨꯡꯅꯕ ꯌꯥꯕ ꯃꯈꯣꯏꯗ ꯄꯤꯔꯛꯄ ꯑꯩꯈꯣꯏꯅ ꯈꯕꯔ ꯀꯥꯒꯖ ꯀꯌꯥꯗꯒꯤ ꯅ꯭ꯌꯨꯁ ꯀꯌꯥꯗꯒꯤ ꯇꯥꯖꯔꯤꯕꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯒꯤ ꯅꯥꯊꯩꯅ ꯎꯕ ꯇꯥꯔꯒꯁꯨ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯇꯔꯥꯒꯤ ꯆꯩꯁꯨꯅ ꯂꯦꯡꯊꯣꯡ ꯐꯩ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯆꯤꯡꯃꯤꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯇꯧꯕ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯃꯁꯤꯒꯤ ꯗꯤꯚꯥꯏꯠ ꯑꯃꯈꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝꯅ ꯇꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯃꯇꯝ ꯈꯔ ꯆꯪꯉꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯁꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯃꯇꯝꯗ ꯂꯩꯕꯤꯔꯛꯄ ꯅꯨꯡꯁꯤꯅ ꯂꯦꯛꯄꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯑꯍꯜ ꯂꯃꯟ ꯈꯛꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗ ꯇꯥꯛꯄꯤꯔꯝꯕꯗꯒꯤ ꯈꯪꯍꯧꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯪꯕ ꯑꯗꯨꯒ ꯃꯥꯁꯨ ꯑꯣꯏꯅꯗꯤ ꯈꯪꯗꯕ ꯑꯗꯨꯅꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯚꯥꯏꯠ ꯑꯃ ꯂꯩ ꯄꯣꯠꯁꯦ ꯃꯁꯤ ꯒꯦꯞꯁꯤ ꯕ꯭ꯔꯤꯖ ꯑꯞ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯕꯁꯇꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯄ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯗ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯇꯝꯕꯒꯤ ꯃꯊꯧꯁꯦ ꯌꯥꯝ ꯇꯥꯔꯛꯑꯕ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯥꯏꯅꯒꯤ ꯐꯣꯛꯂꯣꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯥꯡꯗ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯃꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯂꯤꯖꯦꯟꯗꯔꯤ ꯑꯣꯏꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯃꯁꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯁꯤ ꯑꯔꯥꯟꯕꯅꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯃꯣꯏꯕ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯧꯔꯛꯉꯩꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯁꯦ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯂꯦꯕꯁꯇ ꯍꯥꯞꯇꯅ ꯏꯗꯨꯀꯦꯁꯟꯒꯤ ꯀꯔꯤꯀꯂꯝꯗꯒ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯃꯁꯤ ꯇꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯏꯟꯗꯤꯌꯥꯒꯤ ꯃꯦꯟ ꯏꯁꯇ꯭ꯔꯤꯝꯒꯤ ꯋꯥꯔꯤ ꯀꯌꯥꯁꯤꯡꯁꯤꯅ 80-90% ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯕ ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯏꯆꯝ ꯆꯝꯕ ꯋꯥꯔꯤꯔꯣꯝꯗ ꯁꯩꯔꯦꯡꯂꯣꯝꯗ ꯈꯔ ꯍꯥꯞꯄ ꯑꯗꯨꯅ ꯍꯧꯔꯛꯉꯩꯒꯤ ꯋꯥꯔꯤ ꯀꯌꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕꯁꯇ 30% 40%ꯒꯨꯝꯕ ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯆꯤꯡ ꯇꯝ ꯆꯞ ꯃꯥꯟꯅꯕ ꯁꯦꯂꯦꯕꯁ ꯑꯃꯈꯛꯇ ꯇꯝꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯋꯥꯔꯤꯁꯤꯡꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯀꯥꯟꯗ ꯃꯔꯝꯗꯝꯁꯦ
ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤꯁꯨ ꯄꯣꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯦꯠꯅ ꯊꯥꯖꯖꯩ ꯑꯗꯨꯅ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯗꯩꯁꯤꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯜꯂꯒ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯁꯤ ꯀꯨꯀꯤꯅ ꯀꯨꯀꯤ ꯈꯛꯇꯪꯒꯤ ꯈꯟꯅꯕ ꯅꯥꯒꯥꯅ ꯅꯥꯒꯥ ꯈꯛꯇꯪꯒꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯟꯅꯕ ꯑꯗꯨꯅ ꯃꯩꯇꯩꯅ ꯃꯩꯇꯩ ꯈꯛꯇꯪꯒꯤ ꯈꯟꯅꯕꯁꯦ ꯃꯁꯤ ꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯅ ꯀꯃꯟ ꯑꯦꯖꯦꯟꯗꯥꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤ ꯀꯔꯤ ꯀꯔꯤ ꯄꯥꯏꯈꯠꯂꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤꯡꯁꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯑꯣꯟꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯗꯣꯔ ꯇꯨ ꯗꯣꯔ ꯄꯥꯔꯁꯟ ꯇꯨ ꯄꯥꯔꯁꯟ ꯒ꯭ꯔꯨꯞ ꯇꯨ ꯒ꯭ꯔꯨꯞ ꯂꯤꯗꯔ ꯇꯨ ꯂꯤꯗꯔ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯦ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯑꯃ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯧꯕ ꯃꯩꯇꯩꯁꯤꯡꯅ ꯍꯧꯔꯒꯁꯨ ꯃꯁꯤ ꯃꯈꯣꯏꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡ ꯅꯠꯇꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯊꯥꯖꯅꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯞꯅ ꯇꯞꯅ ꯃꯥꯡꯉꯛꯑꯀꯥꯟꯗ ꯑꯄꯨꯟꯕꯒꯤ ꯁ꯭ꯇꯦꯞ ꯑꯃꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯇꯥꯛꯁ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯟꯅꯅꯕ ꯑꯩꯈꯣꯏ ꯂꯧꯈꯠꯆꯔꯛꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯅꯥꯒꯥꯁꯤꯡꯅ ꯑꯃꯨꯛꯀꯣ ꯌꯨ ꯁꯦꯝ CCSKꯅ ꯑꯩꯈꯣꯏ ꯉꯁꯤ ꯆꯪꯁꯤꯜꯂꯤꯕ ꯀꯃꯟ ꯐ꯭ꯌꯨꯆꯔꯒꯤ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯔꯛꯏꯁꯦ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯅꯈꯤꯔꯣꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯗ ꯀꯩꯅꯣꯝꯃ ꯂꯩꯈ꯭ꯔꯦꯕ ꯒꯦꯞ ꯈꯔ ꯂꯩꯌꯦꯕ ꯂꯩꯔꯤꯕ ꯒꯦꯞꯁꯦ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯁꯝ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯀꯤ ꯌꯥꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯥꯖꯕ ꯊꯝꯖꯩ ꯁꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯨ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯇꯨ ꯄꯤꯄꯜ ꯀꯣꯟꯇꯦꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯥꯎꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯤ ꯌꯥꯝ ꯂꯩꯍꯟꯕ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗ ꯌꯥꯝ ꯑꯆꯧꯕ ꯔꯣꯜ ꯂꯧꯒꯗꯧꯔꯤꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯤ ꯏꯆꯦ ꯑꯣꯏꯕꯤꯁꯤꯡꯅꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯇꯁꯦꯡꯅꯃꯛ ꯊꯃꯣꯏꯒꯤ ꯃꯔꯤꯁꯦ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗꯅ ꯌꯨꯅꯤꯇꯤ ꯑꯃ ꯁꯥꯒꯠꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯗꯦꯕꯥꯅꯒ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯥꯏꯁꯤ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯠꯇ꯭ꯔꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯏꯆꯦꯁꯤꯡꯁꯦ ꯑꯣꯔ ꯏꯃꯥꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤ ꯍꯥꯟꯅꯗꯒꯤ ꯑꯍꯦꯟꯕ ꯔꯣꯜ ꯑꯃ ꯂꯧꯕ ꯃꯊꯧ ꯇꯥꯔꯛꯑꯕ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯅꯃꯛ ꯂꯧꯗ ꯌꯥꯗꯕ ꯇꯧꯗꯕ ꯌꯥꯗꯕ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯥꯛꯏ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯋꯥꯍꯩꯗ ꯊꯝꯅꯥ ꯊꯛꯇ ꯄꯛꯄ ꯂꯥꯏꯖꯒꯨꯝꯅ ꯅꯦꯛ ꯅꯦꯛ ꯂꯥꯎꯔꯦ ꯍꯥꯏꯕ ꯅꯨꯡ ꯍꯨꯠꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦ ꯀꯃꯥꯏꯅ ꯑꯣꯏꯍꯧꯔꯒꯗꯒꯦ ꯀ ꯍꯥꯏꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯣꯏꯖꯔꯤꯕ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯆꯦ ꯃꯆꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯟꯅꯥꯏꯒꯤ ꯊꯃꯣꯏꯗ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯂꯩꯄꯥꯛꯁꯤꯒꯤ ꯑꯆꯧ ꯑꯆꯧꯕ ꯏꯁꯨ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯆꯪꯁꯤꯟꯖꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯂꯩꯔꯤꯕ ꯌꯥꯝꯅ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯟꯕ ꯌꯥꯗ ꯅꯨꯡꯗ ꯐꯨꯝꯃꯒ ꯀꯔꯤꯒꯨꯝꯕ ꯂꯩꯅꯔꯤꯕ ꯐꯤꯕꯝ ꯀꯌꯥ ꯑꯁꯤ ꯄꯣꯛꯈꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯌꯥꯕ ꯊꯧꯗꯥꯡ ꯀꯌꯥ ꯌꯥꯃꯤꯟꯅꯗꯅ ꯆꯪꯁꯤꯟꯃꯤꯟꯅꯗꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯪꯁꯤꯟꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯔꯛꯈꯅꯤ ꯆꯤꯡꯃꯤꯅ ꯀꯅꯥꯁꯨ ꯅꯠꯇꯦ ꯇꯝꯃꯤꯅ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯃꯤꯟꯅꯔꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯩꯈꯣꯏ ꯊꯨꯒꯥꯏꯗꯅꯕꯒꯤꯗꯃꯛ ꯀꯥꯏꯍꯟꯗꯅꯕꯒꯤꯗꯃꯛ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯑꯩ ꯄꯟꯖꯅꯤꯡꯉꯤ ꯍꯟꯗꯛ ꯅꯨꯄꯤꯒꯤ ꯔꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯅꯨꯄꯤ ꯂꯥꯟꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯔꯦ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯕꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ILPꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯀꯨꯀꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯌꯥꯝꯅ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯑꯦꯔꯤꯌꯥꯗꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯀ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯡꯁꯤ ꯐꯥꯊꯔꯀꯥꯟda ꯄꯨꯔꯀꯥꯟꯗ ꯍꯦꯟꯅ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯀꯗꯧꯕꯗꯤ ꯀꯜꯂꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯐꯕꯒꯤ ꯇꯨꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃꯈꯛ ꯂꯩ ꯏꯃꯥꯅ ꯃꯗꯨ ꯐꯠꯇꯦꯅꯦ ꯅꯨꯄꯤꯁꯤꯡꯅ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯅꯨꯄꯤꯁꯤꯡꯅ ꯊꯤꯡꯕ ꯐꯥꯎꯗ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯤꯕꯅꯤ ꯅꯨꯄꯥꯁꯤꯡꯒꯗꯤ ꯁꯝ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯐꯥꯎꯕꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯎꯏ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯔꯣꯜꯁꯦ ꯃꯅꯤꯄꯨꯔꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯅꯨꯄꯤꯒꯤ ꯁꯪꯁꯊꯥꯟ ꯂꯩꯔꯤꯁꯤꯡꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯄꯤ ꯀꯨꯀꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯅꯥꯒꯥꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯃꯁꯤ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ
मणिपुर अखोई मसेन की मिसअंडरस्टैंडिंग मैम तपना तपना मांगहनबद नुपीसिंग अचौब थौदांग लौरगदी माई पाकने हाबसे आई याम चेतना थाजजब अंखलेसे यामना इनकरेजिंग ओइबा वफमनी सिविल सोसाइटी ऑर्गेनाइजेशन अहुमसिना सिल्लगा स्पेयर हेड तौरगा हयेंग सकदबा मास रिली सिदा मणिपुर प्रजा मियाम की सपोर्ट तौबगी ऑफम सी अखोगी लेप लेतना लाई लोइना लोइना तसेंगना तौदब याद्रबा अखोई मतम से हिंदोहनबा याद्रबा अखोगी यूनिटी इंटीग्रिटी अमसुंग अमत ओइबगी ओवरऑल कॉमन डेवलपमेंट की ओइबा अदुगी थीम दुदा संसनबगी मथौ तारे हाबसी लाकपदगी तंगाय फदना हयेंगी खोंसेट असि यामना पुवारेदा सुसोय सोयदना अखोगी सनागी मेंग इदुना लेहरगदबा अदुमलबा नुमित अम सोयदना ओइगनेबसु थाजै लोइना लोइना सिविल सोसाइटी ऑर्गेनाइजेशन पब्लिक लीडर्स माइरा पाबी अमसुंग होय नुपि ओबि कयामना सु तसेंग मसदा with heart and soul ga loina tholokpani na suksoi soidana hoji pameba common future of manipur da suksoi soidana phangani habgi ase pathajaba thamjari loina loina madumak oiba sungam biyo habo ofum je thamjarga manuhuna da saruk ga biruba tamo PS devan vice president amuko amasung se MC singkhai ngambe vice president CCSK ani bo amukana thaga so phongdok sari थैंक यू loina loina mijeng tabri punamutagi kaina no ya thangi se